ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯥꯌꯔ ꯄꯥꯟꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯊꯧꯖꯜꯂꯦ ꯑꯗꯨꯗꯨꯒ ꯁꯣꯝꯂꯣꯝꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛꯅꯤꯡꯕ ꯈꯣꯠꯄ ꯑꯃ ꯂꯩꯕ ꯑꯁꯣꯟ ꯑꯅꯥꯁꯤꯡ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯝꯕꯤꯒꯗꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯧꯖꯟꯖꯔꯦ ꯏꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯑꯦ ꯍꯥꯏꯕꯗꯤ ꯖꯒꯥ ꯑꯃꯗ ꯇꯥꯔꯦ ꯍꯥꯏꯔꯒꯁꯨ ꯇꯥꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯀꯥꯏꯕ ꯈꯣꯠꯄ ꯖꯒꯥ ꯌꯥꯎꯕ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯊꯩꯖꯟꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄꯅꯦꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯡꯈꯩꯒꯤ ꯌꯣꯡꯅꯥꯡ ꯂꯩꯔꯛꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯊꯧꯃꯤꯁꯤꯡꯅ ꯑꯉꯥꯡ ꯆꯦꯟꯕ ꯏꯇꯩꯃ ꯑꯃꯈꯛ ꯂꯧꯊꯣꯛꯄ ꯂꯥꯛꯑꯝꯕꯒꯤ ꯃꯃꯤꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯆꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯋꯥꯡꯈꯩ ꯌꯣꯡꯅꯥꯡ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯉꯥꯡ ꯆꯦꯟꯕꯤ ꯑꯃꯈꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯊꯧꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯨꯊꯣꯔꯛꯄꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯀꯣꯡꯄꯥꯟ ꯃꯨꯇꯨꯝ ꯂꯩꯔꯛꯇꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯃꯄꯥꯝ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯒꯤꯗꯤ ꯃꯄꯥꯝ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯃꯗꯨ ꯃꯄꯥꯝꯁꯤꯅ ꯋꯥꯡꯈꯩ ꯌꯣꯡꯅꯥꯡ ꯂꯩꯔꯛ ꯑꯗꯨꯕꯨ ꯃꯌꯨꯝꯁꯨ ꯑꯃꯨꯛ ꯌꯨꯝ ꯊꯨꯝꯕ ꯃꯄꯥꯝꯁꯨ ꯑꯗꯨꯕꯨ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 3-4 ꯀꯥꯔꯕ ꯑꯉꯥꯡ ꯑꯃꯒ MSF ꯑꯃꯗꯤ AMUCOꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯒꯤ ꯁꯛꯇꯝꯗꯨꯅꯤ ꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯉꯥꯡꯁꯤꯡ ꯀꯔꯤ ꯀꯔꯥ ꯀꯩ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯏꯇꯩꯃ ꯍꯣꯏꯅ ꯊꯣꯛꯂꯛꯏꯁꯤꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯣ ꯋꯥꯡꯈꯩ ꯌꯣꯡꯅꯥꯡ ꯂꯩꯔꯛꯇꯒꯤꯅꯤ ꯍꯥꯏꯔꯤꯕ ꯏꯇꯩꯃ ꯑꯁꯤꯒ ꯑꯉꯥꯡ ꯑꯁꯤꯒ ꯄꯨꯊꯣꯔꯛꯏꯁꯤꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ MSF ꯊꯧꯃꯤꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯊꯖꯔꯤ